खुरुमजरी SKTV News pu yengbiriba pumnamakpu Merina oinamna taram nokchari ahanbada maruiba pau pizari PUCL ki report bias over report ni haiduna ngasi tongan ba school college ki mahairoi kayana report adubu mai thaduna khongjang changshingre Amasong Lilong Police Station akonba Lilong hangam thabida rate chathabada matai manao amadagi kg ani gram 338 krom ki WY ki tablet phagatpangre Hauzik pau sandona pizare People's Union for Civil Liberties PUCL ki report bias oiba report ni haiduna ngasi tongan ba school college ki mahairoi kayana PUCL na phone ki report adubu mai thaduna khongjang changchinkhre khongjang asigi saruk ama oina Manipur College Tamphasana Girls Higher Secondary School Ghanapriya College ki mahairoi singna su PUCL ki report yaning daba phongdokpa kholau kaya lauduna khongjang changsinke khongjang aduga mari leinana Manipur College Student Union gi General Secretary Yumnam Johnson na phongdorakpada Manipur da thokliba irang asibu Imphal dagi hauraklaba matung Madugi action oina Churachandpur amadi Kangpokpida haurakibani haiba PUCL gi report asi yumfam yaudaba wafam ni masida natana kuki jo community buna Imphal dagi tanthokibani amadi mitaina hill area dagi matomta chachakibani haina iriba PUCL gi report kuki gi separatist movement ta mateng pangba body amani hairoidabagi maram leite asigumba PUCL gi report asi Manipur miyam ni yaba ngamloi PUCL gi report asi Manipur miyam na condemn tawbaga loinana Manipur miyam da PUCL na lale haigadabani governor na luchingba lenga kasina su PUCL gi mathakta chap action laukhat na bohonagadabani haiba wafam thamlaki People's Union for Civil Liberties PUCL gi bias over report asibu yaning da phongdoktuna PUCL gi report mai thakre loinana PUCL report yaning de PUCL gi report chinkuki narco terrorist ki khune ki report ni PUCL na Manipur miyam da lale haigadabani haiba wahai iba placard kaya sizinarakibaga loinana PUCL gi report pu yaning daba kholau kaya lauke narco terrorist na hatkiba maitai masa sing haidi ribamda makoi angang masa yauna mam sa yauna taru hatkiba hema jil lithungam bi hatkiba maitai masa mayam am hangdang mangiba sina losillaga PUCL gi report ta maitai na kuki da attack to boina maina phong libasi Manipur miyam na yabanga moi governor na losingba Manipur gi lengak na PUCL gi report asi matakta aranba hongte le mayam si asigi matakta kan to biu aidi yamna kupna season view aduga ngasi akoina swaina praja mayam hor satra mayam hor laga swaina irang to horei se yaning da bondo sari maramdi PUCL gi report asi maitai na kuki da lan haura matungda ina maitai da laman kumapani haina haidi Imphal nong le ma kuki masa sing asi kuki mayam asi akoi maitai na ta thokra matungda Susanpur kuki na lam ta ba jaga ai tare kamjong Susanpur gumba mafam sing asi da irang maitai na haura matungda makoina riya kano to pani adui matungna reaction lak pani haiboi na phongal libasi Manipur praja mayam na amadi Manipur college mairoi sing nasu yaning da bod phongdok chari na phong dok liba report asi NT maitai oiba aduga chin kuki narco terrorist singbu saugatba amadi yufam yaudaba asaba narrative ta yufam oiba report amo oibna Manipur miyam na yaba ngamloi amadi chatnaba yaroi asigumlaba mathong huktaba PUCL gi thawong asi condemn tawbuga loina na Manipur miyam da lale haizagadabani loina na governor na luchingba lenga asina su PUCL gi mathakta chapchaba action laukhatnaba na gadabani Amaromda Naurem Birahari College Khundrakpam dasu college asigi mahiroi singna PUCL gi report asi bias lei nakal nama khaki report ni haina yaning daba phongdoktuna college gate mamangda khongjang sangsinkhre kholau kaya laukre ngasi kokomi students front ki makhada Naurem Birahari College ki mahiroi singna PUCL gi report yaning de PUCL gi report chin kuki narco terrorist ki khune ki report ni PUCL na Manipur miyam da lale haigadabani haiba wahai iba placard kaya sizinakhibaga na PUCL gi report pu yaning daba kholau kaya lauke ngasi gi khongjang adu da saru kya khiba college asigi mahairoi singna phongdorakpada PUCL gi report asi tasengna Manipur da ing tapa purakna ba mamita de hena dum irang thokhanna ba mawong da iri jiri da pikli bangang yauna miyoi taruk tamthina hat khiba 57 Mountain Division dagi Laishram Kamal Babu mang khiba gi thodok amadi mahairoi linthoi ngambi amadi Hemanjit ki
थौदोक रिपोर्ट असिदा पंदे चिन कुकी नार्को टेररिस्ट सिंगना चथरिबा थौंग पुंबा लोटसिलगा इबा रिपोर्ट असि करमना बायस ओइदे हाइगनी मरम अदुना असिगुम्बा बायस ओइबा रिपोर्ट असि मणिपुर गी मियामना याबा ngamloi हाइके हौगबा मेगी तांग अहुम इंग्लिश अनि कुनदोइदगी हौना कुकी नार्को टेररिस्ट सिंगना लांदारपदगी तंगु लेतादना लेरिङै अचुम्बा वायल खंजिङैदा हददा नौना फोंखिबा पीयूसीएल गी चेफोंदा की मैतै गी इरांग असिबु मैतैना हौबनी अमदी मैतैबु लान उहन्नबगी मओंगदा फोंगिबा चेरong असि जानिंगदबा फोंदोक्चबनी लिलोंग हंगाम थाबीदगी मतै मनावदगी केजी 2 ग्राम 458 रोमगी WY गी टैबलेट फागत पंगमख्रे ngasi youth against drug and alcohol Manipur yadamamadi FGT Imphal na pirakhiba paw gilikun amadagi BSF na ningthina plan tawraga Thobal district ki Lilong police station na konba Lilong hangam thabida raid chathabada hairiba drug WY tablet sing adu makak mayum Musharraf ge mayumdagi fagat pangamkhibani hairi ngasi chathakiba raid aduda koirengai da leiba 164 BSF के बटालियन की ट्रूप डेप्यूटी कमांडिंग ऑफिसर कृष्ण कुमार नलुचिंगबा BSF के 93 सुबा बटालियन लोइना थौबाल डिस्ट्रिक्ट पुलिस के एडिशनल SP LO एडिशनल SP ऑप्स डेप्यूटी सुपरिटेंडेंट हेडक्वार्टर ऑफिसर इंचार्ज थौबाल कमांडो लिलोंग पुलिस स्टेशन की OC टीम मदी WPS टीम सु यावके WY टेबलेट सिंगा कोनना फारबा मतै मनाओदु मकक मयो मुशर्रफ चही 19 अपोकप लेखिद्रबा M अजित खान अमदी रूहानी चही 15 मपुरोइबा M मुशर्रफ ने कंबाइन टीम न मखोय अनिदगी ड्रग सिंगी मथक्ता सेल ओइना लुपा लाख 2,000 चनिपान मोबाइल फोन तरुक नोटबुक सिंग अमदी तोंगान तोंगान ID कार्ड सिंग आधार वोटर DL पान ATM कया फंकी हाइरे फारब मियोय अमदी पोलम सिंगी मथक्ता FIR अमा पांदुना मखा ताबा थिजिनबा हौक्रे हाइरे लाइनिंग थौ मोंग बहनबगी खुबमदा मैतै सिंगु लाई खुरुंबगी अयाबा पीगदबनी हाइना लाइनिंग थौ मोंग बहनबा थौगलुपके थौबुरेल चिंगाखम नंदलान अंगोम चाना फोंदोखरे ngasi Manipur Press Club ki loktak hall da लाइनिंग थौ मोंग बहनबा थौगलुपना सिंदुना पांगथोखिबा मियाम गे अचंबा वारेप मियाम गे अचुंबा वारे मिफमगा मरी लेनना चिंगाखाम नंदलान अंगोम चाना मखा तारदुना चही कयागी पुवारीगा सागोनदुना लेरक्लबा लाइनिंग थौ मोंग बहनबगी खुबम हौजिग इम्फाल ईस्ट डिस्ट्रिक्ट की मनुंग चना लेरिबा महाबली हनुमान ठाकुर हाइना खंगनरिबा लाइफम मसिदा मैतै सिंगना लाई खुरंबा चंगबदा अथिंगबा पीरिबा असि पिबिगनु मफम अदुदा हिंदू सिंगना हनुमान ठाकुर अमदी मैतै सिंगना लाइनिंग थौ मोंग बहनबगी इरा थौनी तौबा याहनबियो हाइखे लाइनिंग लाइसन तौजरिबा इना लाइनिंग चतबा पुरमक्की अपुनबा वारेप अमक लेमिना सी हाबगी दमक्ता ngasi si achumba miyamgi achumba warep mifam adu phamjaraga sida lepkiba warep tugi makapona abai thabok pangthok jage masigi damut lebak miyam nasi saugat piu tengbang biu akhoi lalamaga su chumdok piu soiramaga su akhoi bitak piu lain tho mongba hanba haiba asugumba khubu masiju hanuman thakurgi khubu masiju bamon khadagi nate lain tho mongba hanba su maitei gardagi nate manipur to leiminariba natraga malem to leiminariba purpunamakki laifamni lai haiba sidi amak gardagi naibe nade यादे पुनमक्तिनी अदुना अरोइबदा खोंफम सिंग हंदोकनरगा अखोई मोंगबा हनबगिसु खरम चंगबदा थिंगबा पिबिगनु अदुगा हनुमान गिसु खरमदा मयाम थिंगबा पिदबगुम सुमानि नुक्सी चानन लेमिना सी हाबि वायत लौजनबगिदमता ngasi मयामगी अचुंबा वारे मिफमजि पांगतोक जबनी इंडिया दगी तोखाइबा लेबाक जलेंगम सेमनबा होनरिबा कुकी नार्को टेररिस्ट असि इलीगल इमिग्रेंट दगी थोरकिबनी इंडियन यूनियन गी इंटीग्रिटी अमदी नेशनल सिक्योरिटी दा थ्रेट तौरकली हाइना अरामबाई तेंगोल न फोंदुरकली ngasi अरामबाई तेंगोल GHQ कंट्रोल रूम ऑपरेटर लाइश्रम रोवेसन ना खुरेक पिदुना थादोरकिबा चेरोल अमदा इलीगल इमिग्रेंट की इशू असि इंडिया खक्की नतना ग्लोबल इशू ओइरकले बांग्लादेश अमदी म्यांमार दगी नारोल द चंगसिलकिबा सिंगना मणिपुर गी रांग असि थोखलकिबनी तमिलनाडु गी गवर्नर RN रवीना हंदक पीखिबा स्टेटमेंट अमदा इलीगल इमिग्रेंट सिंग असि मखोय गी चंगजफम खक्की लाकबा नतना इंडिया बु सुमचे ताना थुगाइगे खनबा वाखलोन यावरगा चगलई वाफम असि अरामबाई तेंगोल न सौगतली हौजिक इलीगल इमिग्रेंट सिंगना मणिपुर गी सोशियो पॉलिटिकल अमदी इकोनॉमिक लैंडस्केप ता अकाइबा पिरकलबने रिजर्व फॉरेस्ट कया मांगहनख्रे आइन काइना लम खोपचिली टेररिस्ट की थबकता पोपी थादुना मतेंग पांगसिली
RN Ravigi warol the Northeast State sing the thokliba charangnaba si illegal immigrant sing asi makhata na thinghodrabadi hena sangtharakhigani haiba achumbani matam leiringai da safu asi mechanism ama sizinaduna thinghoba mathau tai haike maramaduna arambai tengolna Manipur National Register of Citizens NRC athubada chanahanbiu illegal immigrants sing maram namda halan kinaba central engak na thabok paikhat piu haiduna lagle masi natrabadi India gi integrity security amadi demographic balance kaitharakpada thingbangam loi hairagle Haukiba August Thagi Tang Kuntragi Ayuk Pung Taramatoiga Minute Nifuma Panom Tarakpa Matamda Indian Army KNAB amasung makhoiga chatminaba khulai paiba singna landarakpada Laikhidraba People's Revolutionary Party of Kanglaipak Pripaki Lanmi Sanglup Red Army gi Nongthombam Malemnganba Atopaming Thonglen Chahi Kunipan Mafamda Yawolgi Ikai Kumnaba Utpagaloinana Awawa Fongdorakli Lona Thinkrabal Holubasigi Department of Publicity and Propaganda gi Publicity Officer Mangal Kumanangasi praised the Thadorakpa Cherolamada Awang Uwavagai Degi Laikhidraba Nongthombam Sam Keshor Maitay Madi Nongthombam Ongbi Nongalay Anigi Itonton Mamachanupa Nongthombam Malemnganba Yawolgi Liklambu Jet Nathazaba Madi Party na Sinaba Thabak Thorum Singh Thawai Hakjang Yaw na Pangthok Lamba Hauna Lonchet Khangba Yawoloyamani Na Oiriba Tungya Shayam Naleriba Mahakumba Ama Laikidabasi Pripakamadi Red Army ki Menkhat Pawaragadaba Awatpa Ama Oyhoragani Laikidraba Yawoloyasi Thawaina Imaleba ki Matambakta Ingna Chukna Yataba Oirasanu Mahaki Mafamda Party ki Maikaidagi Awang Bathakta Ikai Kumnaba Utpagaloinana Awaba Fongdokli Laikhidrabagi imung manung sagay natay marup mapang singna nang hauriba awabadasu saruk yari haina cherolasina makatari. Lisang seat na Manipur State Council All India Students Federation MSc AISF na sinjarakpa state level march past competition haukiba chahi ania sida leibaki oiba khudong chadaba ama leibadagi pangthokpangam kidre handaki chama kunmapan suba lamyan bahizam irawad Kumon AISF na lakliba September kuntra da pangthok lagani loinana thabu masida social service camp amasu pangthok lagani haina AISF MSc GHQ gi joint secretary Ningombam Leisembana Fongdokre ngasi Irawat Bhavan complex ta leiba All India Students Federation Manipur State Council ki office ta pangthok ki bapawi mifamda Ningombam Leisembana makataraduna March pass asida sarukyana ba entry form Irawat Bhavan complex amadi lupasigi Imphal West ki office khai Imphal High School Hawam Marakai Samlaikai de Leiba Mahaisangda September Anidagi Thaba Hauraga September Kunda Aroiba Matam Oigani Mahiroi Lupasina Siliba State Level March Pass Competition asi Kanglai Paka se de Leiba Mahaisang Pumna Magna Sarukya Biu Amadi Social Service Asibu Sumiyam na Sarukya Biduna Hairiba Program ani Asibu Mapung Fahan Biu State Level March Pass Competition asi CC Higher Secondary dagi Hauraga Iboyama Sumang Lila Sanglenda Lamtung Pam Oigani Haike Andang lagliba lamyan bahizam irabot ki chamaga kungama palak suba kumon asigi manungchana September ki tarik kuntrada sungsoi shoidana state level march part competition asi pangthok charagani march part asiga mai leinana hairiba thabugi asida social service ke mamasu mairoi lubasina pangthok chagani haujiki mirol singna lamyan ba hizam irabot pu ningsing laktaba amasung kauthokpagi mami amakhak uba fangjaba se asi punamakki laibak thibani masigi matung inna mairoi lub asina amadi All India Youth Federation AISF amadi AIYF anina punsinduna lamyan ba hizam irawat ki matangda souvenir amasu aikoi handaki thabum sida fongjagani leiriba mailoisang sing amadi miyam punamakna hairiba state level march part competition asibu saru yabiyo musung social service scheme asibu mapung fahan biyo haiduna AISF ki maikai dagi miyam mafamda haijab Hauzik Paugi Marak Thatna Aten break amatang longminase SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalava connection facility leijare local cable operator ama oiduna niyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsi yawiu
Akupa marolgidamak mobile number 7005 259 437 natraga 8974 209 157 da call tawbiratuna khangbiba yagani. Skate broadband service na miyam gi damak kudong sabak ya puduna lakseri. High speed internet service ke tuan plan sing laizare 450 plan da 200 Mbps speed Wi-Fi, IPTV, channel sani yankai hena amasung SKTV gi OTT phanbigani. 550 plan da 300 Mbps speed Wi-Fi, IPTV, channel sani yankai hena amasung SKTV gi OTT phanbigani. 700 plan da 500 Mbps speed Wi-Fi, IPTV, channel sani yankai hena amasung SKTV gi OTT phanbigani. 850 plan da unlimited 100 Mbps speed Wi-Fi, IPTV, channel sahum yankai hena OTT da SKTV, Z5 amadi atai OTT tara mari phangbigani. 1000 plan da unlimited 125 Mbps speed Wi-Fi, IPTV, channel sahum yankai hena OTT da SKTV, Z5, Sony Live amadi atai OTT tara mari phangbigani. 1300 plan da unlimited 150 Mbps speed Wi-Fi, IPTV, free IP box, channel samri yankai hena OTT da SKTV, Z5, Sony Live, Jio Hotstar amadi atai OTT tara mari phangbigani. 1800 plan da unlimited 200 Mbps speed Wi-Fi, IPTV, free IP box, channel sama yankai hena OTT da SKTV, Z5, Sony Live, Jio Hotstar, Lionsgate Play amadi atai OTT tara mari phangbigani. 2500 plan da unlimited 300 Mbps speed Wi-Fi, IPTV, free IP box, channel sama yankai hena OTT da SKTV, Z5, Sony Live, Jio Hotstar, Lionsgate Play amadi atai OTT tara mari phangbigani. Customer request da ETV Win Hoisoi natraga Sun NXT su lobiba yagani. Akupa marol gidamak Kaisampat Junction da laiba SK office natraga Sangai Promamang Lekai da laiba SKTV office da lakpiu. Mobile number sing 8974 633 320 natraga 8974 209 152 da call tobirak pasu yagani. Skate Break ki tungda taram nok chari makata ba pau pizari. Loan yadaba mawong da khulai la loan baga mari leina na arambai tengol gi miyo ani yam laba khuchu khulai ka kona na Manipur police na fare police tagi fongba pau gi matungina Thoubal district ki Wangjing Lamding Kaithel gi ward number 2 dagi Laishram Tondon Baching Chahi Kuntaret amasong district asima ki Lamding Mamang Lekai dagi Taurangbam Amarjit Maitei Chahi Kun atopaming Yaima Haidiba Arambai Tengol gi miyo NSC August ki tang kuntrada Imphal West district ki mafam amadagi fagatki Makhoidagi HK33 rifle taret M4A1 carbinani magazine mariga konana Glock .45 auto pistol ani HK33 rifle gi ahangba magazine kunipan M4A1 carbine gi ahangba magazine nipan .45 ki maru chama luggage bag ani mobile handset mari seloina Lising mari Aadhaar card ani amasung chaka mari panba gari ama fagat pangamkhe faraba miyo animak numit mapani gi police custody remand lauthakre. Amaromda Arambai Tengol gi member ni haina khulai ga kona na Manipur police ta fare hairiba Laishram Tondon basing amasung Taurangbam Amarjit Maitei miyo ania sina tawramli bathabak singa siga Arambai Tengol ga hiram amatada mari leina de hairi bathabak asi makoyani na masa masa gi interest ta tawba thabak ni Arambai Tengol gi oina di hanada gi haiduna laklaba inat lining amasung khunai gi thabak thoram sing natana lona yadaba to pathabak ta yauram batarabadi maduda thorakpa afafata gi tek chak pumba masa masa na pujagadabani hairi ba asi ahongba leite hairi Palace compound da laiba Bal Vidya Mandir Higher Secondary School gi main gate manakta sakhangdaba miyoi singna hand grenade ani thamjilable police tagi fangba paw gi matungina security force na ngasi ayuk school asigi akoi bayaw na manak nakpa mafam sing yengshin bagi thabak chathaki maduda school compound gi Mapanda main gate manakta hand grenade ani adu leramba thengnakibani tungda bomb detection and disposal squad ki team ama laktuna yengsinki Porampat police station ki team ama su mafam adu laki bomb detection and disposal squad ki team aduna soida ngamdana hand grenade ani adu mafam adu dagi lokhatlaga Porampat police ta sinakre haire
Manipur dang asing asimak chanabi amagumna chahi nauriba angang singna nisa chabagi chang wangkhalakli karigumba thinghaudrabadi khunayasi nisagi pakta irak nakhiduna mangningai gi masakni mama mapa amadi laikai punna thingnaba hona hosi haina changangai apunba lufki maikai degi fongdorakli kanglei people against narcotics and psychotropic substances kanglei panas ke changsilakli ba khongjangi manungchanna changangai apunba luf changangai na sinduna changangai youth union club changangai gi sanglenda ngarang mayai kabani sa chaba amadi yon bagi thabak tawriba singi chana kanglon kaya changangai khulda chana hannaba warep kaya lokhibaga loinana poster campaign amasu hawdokre Koina napsarami ba poster campaign chatana poster napsarami ba si hairiba mafam sigi karaba tawbiri ba amadi hotel phanbiri ba khwai khibikna sibu thawoidana khanbibagi thabaksi tawbidana ba khoigi changangai apunba lup amadi kanglai panasgi maikaidagi haijari khunai se kansi haiba taragadi aikhoina karamba lambida kari hana khoina khong thangjanna changadagi haibada bigliba isa isu ase kalhobana khunai kanba oigani haiba adugumba pandam amada changsilakpa khongjangni achau pisa khaidana laire ina khumba leitana akoi punna yumthonggi oina saruk yaminarasi khunai kaminarasi leibakse amuktadi afaba taru tananba asengba khunai ama oina thamnaba khona minarasi haiba wafamsi kanglei panasgi maikaidagi thamjari ngasi khawai soida leiba Bavina Blood Center da Association of Voluntary Blood Donors AVVD Manipur madi associates ke chamarak suba SDP donation tawkre lubasina mamang chahi ke October dagi miyam gidamak kathok pugaloina na SDP piba haurakibani aduga ngasi asina chama suba oina pikhibani ngasi pangthokiba chama suba ki achamba thauramadu Bavina Group of Companies ki MD Dr. Davli Thangjamna blood donor mayam bu thagat pafongdoke ngasi gi chama suba SDP donation asida amuka hena unique ohelibadi Manipur gi nupi laktage SDP donor mathanta oiriba thambal khong lisham lerektagi sarangtem kubarjit kiloina bi karam Victoriana mahaki ahumlak suba oina pikhe Dr. Davli na makhatana haikibada Kumarjit Charangte mamadi mahaki team member singasi miyam da ikathok na bagi awareness amadi motivation pibatanatana masadagi hendoktuna imung manunggi miyoy sing fawbo ikathok tuna lakli haina fongdoke Hauzagaroi bada maro iba pausing amuka hana pizare PUCL की रिपोर्ट बायस ओइब रिपोर्ट नि हाइदुना ngasi tongan ba school college ki mahaibre kaya ni report adu mai khaduna khongjang sangsin pre amasung Lilong police station akon ba Lilong hangam thabida rate chathabada matai manaw amadagi kg ani gram 493 rom gi WY gi tablet phagat thakre matang asida bulletin asi loishinjare Manipur miyam gi punsida khwaidagi hena maru oiba state asigi leibak asigi amadi malem gi oiba I pausing gi damak SKTV news meeting ta duna lebiu pumna makpo muka hana khurumjare